ngasi numida waram phongkiba towan Manipuri sifhongsingdigi amasum thokiba thawdoba thoksingdigi maruoiba I pausing khongacharaga Manipur top channel gi mekedigi memna thamjigi ahanbada laibak sigoiba COVID-19 update memna share tawjaramge hawkiba pung kungi marisa laiba asida miyoi lising maudraga mathuga satret ka supnagi ani COVID-19 positive oiki aduga hairiba pungpham asimaktada haibadi hawkiba pung kungi marisa laiba asida miyoi lising ahumga samriga supnagi ahum positive oiduna laikidre hainasu ngasi thaga narkiba COVID-19 update na makhatana su phongdorakle atopa pau khara namo Mathang thadagi vaccine kaptaba mida PMGKY gi Cheng Piraroi L Susindro Vaccine kapthokpa sina COVID-19 laisategi ngangthoknabagi amata ngairaba pambaini adubu mi kya ama vaccine kapthoktana adumak lairibasi laksinana bahonabada awaba ma oirakli Khurai constituency gi oina mathang thadagi vaccine kaptaba mida PMGKY gi Cheng Piraroi vaccine kaptribasing athuba matamna kapthokpiu haina MLA L Susildrona phongdorakle mangna haki constituency asigi oina positive oibigi sang asi hengalakli awa ana mar asida tha asigi PMGKY gi Cheng asi fair price shop ki agency na miyamna phangan bahukre laina asigi oirakliba phibamna agency su positive oirakpa yabigi phibamda lagle maramaduna agency su Cheng asi yenbada akiba poktab nate miyamna gyan taminaduna matam sana vaccine kapthoktuna covid gi ngakthokna ba honasi PMGKY gi Cheng asi mathang thadagi vaccine kaptaba mida piraroi government ki ayaba lauduna vaccine kaptholaba mi khaktada PMGKY gi Cheng asi phangalagani maramaduna constituency asigi vaccine kapthoktriba mi singna constituency asida hangliba vaccination center sing asida tha asigi manungda vaccine kapthokpiu mangna haki isana covid nare haiba khanglabasu losinduna thamba sina mi kya da setting piri masi thoktana ba honasi constituency asigi oina hangliba CSIC da positive oirabasing laktuna lebiu ngarang satakhiba mass testing cum vaccination angang yauna miyoi taragani positive oikibasi line lobu yaroi laikai gi club amasum miyam punna testing amasum vaccination takhoktuna covid asi maithiba piminasi haiki atopa pawamana BJP gi anauba president tha sida hablaba yana leire BJP Manipur president oiramba ST Kendrana laikhidabadagi hangduna leiriba president gi phamasi tha asigi manungda soiduna mentionanaba anauba president ama haplagani hairi president phamasi matam kuina hangduna thambara party gi oina khudongsa kya lakadaba maramna satliba tha asigi manungda party gi lusingbsingi manungdagi ama president hapnaba thawrang lokhotpa hokre tha asigi kungi manungda BJP gi national secretary organization BL Santos Manipurda laktuna hangduna lairiba phamasi mentionanaba party gi misinga wa tanaragani loinana phamasi gi damak matik chaba masak ama central leaders singda recommend taunaba report ama tawgani so hairi report adu national president JP Nadana lankhatuna amuk national gi party organization gi lusingba singa khannaraga president gi phamasi hapkani haina press na phangba pauna so party gi satnarakpa matungina sahi tara party de yauraga thabak thauda tawraklaba lusingbasingna president gi phamasi ayamana pairaga lakhi haina party gi office gi phangba pauna haidi aduma po hauji president phamgi damak BJP gi MLA thoksum Radeshyam MLA Dr. Sapam Ranjan Vice President Sarda Adhikari Mayum General Secretary S Premananda Sharma spokesperson M Asni Kumar gi ming panmadi yauri party gi satnabi ama oina state president gi phamasi national leaders na khalakpa misa aduna aduma oigini haina su phongdorakli atopa pawamana mo Susampur police na fake driving license sapham ama thugaikre ngarang Nungthil pung mari rom tabru Susampur police station gi OC inspector N Thangjamona lusingba police team amana M Ramthar village da fake driving license sapham amada red chathabada fake driving license nipan phangle hairi Pau Sinhai M Ramthar village Taliba Ram Kinlo Jaukte say Yankagatruk over Misa Aman Atopami Karagalonana, Hawkiba Takaragi Mamang Nigitu Zampur Yumi Kiara Sasinaba driving license issue Tauri Happy Pawama, Police na Pangbangamki, Pau do the Yumpa Moiraga Narang Police na Ram Kilo Jaukte gi Yum da Satuna Ram Kilobu Tiki Adubo Misa Adu Mayum da Ledam Davadigi Maki Loi nabigi ayaba lauraba matungna yum madu thi humagi thabak sataki
पुलिसना थीब हुमगी थबक सथाबदुदा युम अदुदगी DTO सिसिपुरगी मिंग द इशू तब सासिनाब ड्राइविंग लाइसेंस निपान फंगबा ngamखि पुलिसना थौदो असिगी मतंग सु मोटो केस अमा रजिस्टर तौरे हाइन स्पली अतोप पाव मनमो जेनिम्स की खुद थानब थौदोक सियनब डॉक्टर पंगांबम बोनसन एमो सस्पेंशन ऑर्डर थोखरे अमसुम नर्स अमा फुबा वीडियो अदुगा मरी लैनना ngarang ट्रेन नर्सेस एसोसिएशना वकचे पिसिनख्रबा मतुंग ngasi ऑर्डर असि थोलकपनि हाइन सुपल्ले अतोपा स्टेट की वांगबद थोकपा पाव खरनम अनव केसिंग द अंगांग मार्फुगा मथो यावरे मिजोराम द नोमद थेंगनब ख्वाइदगी याम कोविड केस मसिंग ओइना हौखिबा पुंग कुनग मरी असिदा अनव कोविड 19 केस सहम निफुगा तरे थेंगनखरे अनव केसिंग अदुदा अंगांग मार्फुगा मथो यावरी अनव केसिंग असि थारगी स्टेट असिदा हौजु पावबद थेंगनरिब अपुनब केस मसिंग लिसिंग तरागा मरीगा सौंगागा कुंथ्रागा मरी सुख्रे हाइन सुपल्ले अतोपा अतेन पाव खरनम बॉम्ब प्लान तौनब होनरम मियोय अमा फारे ब्रिटेन दा हौजु पांगथोलिबा G7 समिट अदुबु यैखाय थिनगायबा पीनबा मोंग समिट पांगथोकफम मनाक नकना बॉम्ब प्लान तौनब होनरम मियोय अमा पुलिसना फारे हाइरि इंग्लैंड के खानों सुप थंग सरुक मसाई सै कुलोम सुरब मियोय अमा यामना सिंगनिंगाय ओइबा मोंगदा समिट पांगथोकफम मनाकता लैब होटेल अमदा बेग अमा पाइदुना लाखी माक मफमदुरा संगलब मतुंग महाकना पाइरकलिबा बेग अदु मफमदुरा थमलब मतुंग मिनिट खरा लैरगा थुना यांगना होटेल अदुदगी सत्नब होनखी होटेल अदुगी मनाकता मथौ तोरंबा पुलिसिंगना माकी मवोंग अदु सिंगनबदगी संगसिंदुना माक पुलेफनब खनखी मदुदा महाकना मफमदु थदोक्तुना सियनब होनबदगी पुलिस ऑफिसर सिंग अदुना ओवर पावर तौदुना नहा अदु फाकी हाइन स्पाउसना पल्ली अतोपा पावमना बैंक तगी लुपा करोड़ अमगा 0.19 लूट तौखरे ATM दगी हुरालंब सिक्योरिटी स्टाफर फारे बिहार की हाजीपुर सगोल सनुमित अयुक्त हुरान चिंथी तौब मियोय खुदपु अमना प्राइवेट बैंक अमदगी लुपा करोड़ अमगा लाख 15 लूट तौखरे पुलिस की मतुंगिन मियोय सिंग अदु खुलाई पाय अमसुम पुन मखोय मंगाना सेन्या मदु लूट तौखिबनि पुलिस ऑफिशियल अमना थौदोक्तुगी मतंगदा हाय HDFC बैंक जुदावा ब्रांच थोंग हेक हांगमग हुरान चिंथी तौब मियोय कांगबु अदुना बैंक अदुगी एम्प्लॉई सिंगबु कियन की अमसु मखोयना लोकर हांगलग लुपा करोड़ अमगा लाख 15 लूट तौखी मखोय मंगा अदु मखोयना तोंगलकिबा बाइट अनी द मफमदुदगी नांथोखी थौदो अदु कंफर्म तौरदुना पैसालिगी SP मनीष नहाय थौदो अदुगी पाव हेक फंगमग बैंक अदुदा पुलिस संगसिनखी एरिया अदुदा गाड़ी सिंग खामलग सर्च तौखी थौदो थोखरबा मतुंग ngaki manungda senior police officer singsu mafamdura sangsinki बैंक अदुदा अमसुम अकोइबदा इंस्टॉल तौरिब CCTV सिंग स्क्रूटिनी तौरी अमसुम बैंक एम्प्लॉई सिंग गोहंग पोंग सथरी हाइन SP न मखा ताखी अमरमदा दिल्ली पुलिस न सिक्योरिटी फार्म अमगा मरी लैनबा मियोमा सेंट्रल दिल्ली दा लैबा HDFC बैंक की ATM अमगी लुपा लाख कुनग मथोय हुरानबगी मराल फारे हाइनसु पाव मन फोंदोरखी अतोप पाव मनमो मुंबई बिल्डिंग निखाइबद अंगांग निपान यावना तरागा मथोय सिख्रे मुंबई की मलवानी एरिया की अब्दुल हमीद रोड न्यू कलेक्टर कंपाउंड लेबा मथोल अहुमगी बिल्डिंग अमगी फ्लोर अनीना थंगनब सिंगल स्टोरी हाउस अमदा निखाइरकपदा अंगांग निपान अमसुम अहल अहुम सिख्रे अमसुम अतै मियोय तरे सोख्रे थौदो अदु ngarang yum sakaisaki numidang pung taraga mathugi minute taraga manga taaba duwai thokibani haina official sing aduna haiki Maharashtra Chief Minister Uddhav Thackeray na laikhidaba singi mafamda awaba phongdokre amasum imung manung singi kari tabu yabagi khangnaba ngasi city aduda leiba Satabati Hospital satuna yengsinkhre amasum state government na laikhidraba singi amamamgi manungda lupa lakh manga compensation pinaba lakthokre haina supali losilakuna to patentak pa content amana Taiwan maning tamba leibak ni hairubagi damak China na Japan bu warning tokre Taiwan asi masagi miyoy singna laingak sariba maning tamba leiba amani haina Japan ki Prime Minister Yoshihide Sugana phongdok lobagi damak China na asawa phongdok tuna akan ba warning tokre Taiwan asi China gi lengdraba saruk amani mainland China da amuk hana punsinana ba thaurang sing adu kaihanana ba Japan ki Prime Minister na wakai ngangi haina Beijing na asawa phongdokki amasum COVID-19 laisat ngak thokna ba khonariba leibak singi matangda Sugana Australia New Zealand amasum Taiwan hairiba leibak sing asigi ming panduna wafam khara phongdok pada China na reject tokibani
Sugaagi wafam adugi pakhom oina Sainana phongdokibada malemgi tongan tongan balebaksing Sainagi ayaba amata yaudana Taiwan ga diplomatic oiba mari thamnaribasi haksina lawi sohaiki Japan gi Prime Minister na phongdokibu wafam sing adugi matang na athuba matamda sengdokadabani natrabadi Sainana amasum Japan gi lainariba marida kai hena sokchulakpa yai hena Chinese International Ministry gi Wang Wenwina phongdoki Amaramda Taiwan gi President Tsai Ing-wen mahaki lebaki damak matam sana mateng pangbira haiduna Japan bu thagat kibaga loinana Tokyo asi Taiwan gi freedom amasum democracy gi khongjang da sauna mateng pangniba partner amani hainasu phongdoki haina pausna makhatana su phongdorakli masumya hojikuni matang se luisinjarage amasum pathoksa gi brosoi kiblan ki ke yarsum myam ngakpi gani anabu i pausing leibaga myam da update pi jarake haina channel sigi mekei de thamjare. Thank you.